हंदकी FIFA World Cup 2026 के Argentina vs England semi-final दा सानकिबा मैच अदुदगी कंट्रोवर्सी कयाम थोलखी मधु चही निफुगा मरी की ममांगी द फॉकलैंड वार अर्जेंटीना मदी ब्रिटेन सोक्नकिबा लानफम अदुगी हौरकफमनी करी मरम गिदमक कंट्री अनी से राइवल ओइरखिबगे हाइबदु येंगमिनसे मसे 1982 दा थोखिबनी मतम अदुदा अर्जेंटीना मदी यूनाइटेड किंगडम ना साउथ अटलांटिक ओशन दा लैबा आइलैंड ग्रुप अमगिदमक इंटेंस ओइबा वार अमदा खुदथोकनकी आइलैंड सिंग असिबु ब्रिटेन ना फॉकलैंड आइलैंड हाइना खंगनै अदुगा अर्जेंटीना ना इस्लास माल्विनास हाइना कवे फॉकलैंड वार से नुमित हुम्फुगा तरागा मरी खक्तमक चथकी अदुबु मसिगी इम्पैक्टी जनरेशन्स कयादा लेहौरे अर्जेंटीना दा लानमाइथी की बासिना मिलिटरी गवर्नमेंट दा थंबा ट्रस्ट अदु मांगहनखी डिक्टेटरशिप अदु थुना कोलैप्स ओइखिबगा लोइना कंट्री अदु डेमोक्रेसी दा हलखी ब्रिटेन दा विक्ट्री असिना प्राइम मिनिस्टर मार्गरेट थैचर बु हेना पॉपुलर ओहनखी अदुगा महाकी लीडरशिप सु मपांगन कन्हनख्रे वार से 1982 दा लोइरबसु मेमोरीज सिंगदी अमुक्ता मांगखिदे अर्जेंटीनिया मचा कयाना हौजिकसु फॉकलैंड आइलैंड मखोइना माल्विनास हाइना खंगरिबासे अर्जेंटीना की ओइगदबनी हाइना अदुमक अचेतप फिरेप दैरि अदुगा इंग्लैंड नदी फॉकलैंड आइलैंडर्स सिंगना ब्रिटिश ओइना अदुमक लैनबा राइट लै हाइना अचेतप फिरेप लैरि मरम अदुना अर्जेंटीना मदी इंग्लैंड ना फुटबॉल द मायुकनरप मतमदा मसि गेम अदु खक्की ओइना फील तौखिदे अर्जेंटीना की प्लेयर्स सिंग अमदी अर्जेंटीना लैबा की फैंस सिंगना हिस्ट्री लांथेंगनखिबा लानमिसिंग अदुगा आइलैंड असिगा कनेक्ट ओइबा नेशनल प्राइड सिंग अदु निंगसिंगी हंदकी वर्ल्ड कप मैच अमदा अर्जेंटीना के प्लेयर खरा माल्विनास के बैनर अमगा लोइना सेलिब्रेट तौखी अर्जेंटीना के सपोर्टर्स सिंगना मसे पैट्रियोटिक जेस्टर नि हाइना उई अदुगा इंग्लैंड की मियामनदी मसे पेनफुल पॉलिटिकल डिस्प्यूट पो स्पोर्ट ता पुरकपनी हाइना उई मरमसना सेलिब्रेशन असे कंट्रोवर्शियल ओइखिबनी वार लोइखिबा चही निफु हेनख्रबसु नोंमई बॉम टॉप कापनद्रबसु ngasisu adumak इमोशंस मेमोरीज अदुका फॉकलैंड आइलैंड के डिसएग्रीमेंट दी हौजिकसु लेहौरी वार अदु नुमित हुम्फुगा तरागा मरी खक्तमक चंगलबसु मसिना कंट्री अनिमक की हिस्ट्री पु मतम चुप्पगी ओइना होंगहनखे हौजिकसु डिस्प्यूट असिना फुटबॉल पॉलिटिक्स डिप्लोमेसी अदुका नेशनल प्राइड ता एफेक्ट तौरी अदुना 12,000 किलोमीटर्स हेना लापना लैबा कंट्री अनी असिना करमना येकनबा लैबाक सिंग ओइखिबगे हाइबदु खंगनबा हिस्ट्री दा अमुक्तंग हंगतना येंगसी यामना अयिंगबा साउथ अटलांटिक ओशन दा फॉकलैंड आइलैंड हाइना कौबा आइलैंड ग्रुप अमा लै अर्जेंटीना ना आइलैंड असिबो इस्लास माल्विनास हाइना कौवे आइलैंड सिंग असि अर्जेंटीना के कोस्ट के 480 किलोमीटर्स खक्तमक लापी अदुबु ब्रिटेन दगिदि 13,000 किलोमीटर्स लोम लापी आइलैंड सिंग असि अपिकपा नुंग ngakta leiba nungshit yamna sitpa duga sea farming gi damak khangnarabasу masi world gi kwai gi disputed oiba territories sing gi manungda ama oike maduda mioi lising khara khaktamak lei aduga makhoi gi manungda yamna masing yambade british origin ni aduga british culture amade tradition sing follow tawi chahi cham yankai hena island asina international attention yamna phangkhide adubo major problem amadi leike अर्जेंटीना मदी ब्रिटेन अनि मकना आइलैंड असी मखोगी ओइगेदबनी हाइना क्लेम तंगरखी अपिकबा ग्रुप ऑफ आइलैंड असिगी यानदबा जयेतनबा सिना वार अमदा पुरखी मदुना नेशंस अनि मक्की हिस्ट्री बु मतम चुप्पगी ओइना चांस तौखी मतौ कमदौना फॉकलैंड आइलैंड गी जयेतनबा लम्मुनबा सि हौरखिबगे हाइबदा अर्जेंटीना मदी ग्रेट ब्रिटेन 1982 दा करी मरम गिदमक वार अमा तौनखिबगे हाइबदु ज्ञान तानबा आइखोइना ngasiदगे चही चहुम गी ममांगदा अमुक्तंग हंगतलगा येंगसे यूरोपियन एक्सप्लोरर्स सिंगना अहानबो ओइना फॉकलैंड आइलैंड दा एक्सप्लोरिंग तौरप मतमदा मदुदा मी अमत लेरमदे आइलैंड सिंग अदु कंप्लीटली इहंग हांग लेरमी मरम असिना मतुंग तोंगान तोंगानबा कंट्री सिंगना मखोइना अहानबो ओइना डिस्कवर तौखिबनी हाइना क्लेम तौनरखिबनी हौजिक फाउबा हिस्टोरियन सिंगना आइलैंड असि कनाना अहानबो ओइना उखिबगी हाइबदु चममनबा फाउरी ब्रिटेन हाइबदी मखोगी सेलर अमा ओइकिबा कैप्टन जॉन स्ट्रोंग कौबा अमना 1690 दा मफुम अदुदा इहान हाना थुंगखि हाइरि महाकना मैन आइलैंड अनिगे मरक्ता लैबा वाटरवे अदुबु फॉकलैंड साउंड हाइना मिंगथोनखि मतुंगदा अपुनबा आइलैंड ग्रुप अदु फॉकलैंड आइलैंड हाइना खंगरखि हाइना पल्ली
adum oinamak Britain asi permanent settlement ama oina Falkland Island hariba mafam asida ahanbu oina khongda kiba country di natte hairi 1760 ga 4 da France na East Falkland da ahanba permanent settlement tauki haina thengnei masi ahanbu oina island asida mi singna hingba hawrapa matamni chahi ama khakki matungda 1760 ga 5 da Britain nasu makhogi settlement oina khongda ba hauki adubu masi West Falkland da oike yamna thunamak Spain su masida khut thingjilaki Falkland Island gi khongda fa masida mahaksu yaukshilaki Spain na France na khundariba settlement adu leirami aduga island adu makhoi gi oigedabani haina claim tauke Spain na mafam adu da khundariba British settlers singbu matamadu maktada khudakta thadokadabani haina force tawduna island adu dagi tan thoki masina Britain amadi Spain gi marakta war ama thokhanba yaba situation ama create tauki chahi kharagi matungda 1770 ga 4 da Britain na makhogi lanmi singbu withdraw tawnabu warep lauki maramde asigumba yamna lapa island da military base ama thambase yamna expensive oiki haina lauki adu moirabasu Britain na makhogi claim de thadokide island adu thadokuna chatringe mamangda British singna island adu da plaque ama haibade laitengi oiba yotna saba mapak ama thamlakhi maduda makhoina Falkland Island bu haujiksu British territory ni haina lawri haina iduna thamlami matawasum tauna 1770 ga 4 dagi 1811 fawba Spain na Falkland Island adubu maning tamna ayat apan amata yawduna haina humna lengak sasan tawduna laki adubu South America da Spain gi empire mapangan sontharakpa marai chaitharakpa matamda khudimak ahongba laki asum tauna Spain gi loilam lenga ki makhada leiramba Argentina 1816 da Spain dagi maning makha tamba phangki matamadu da Argentina na makhoina region adu da Spain gi oiramba territory sing adu inherit tawre haina thajaki haibadi Spain na Argentina amadi Falkland Island bu region amata da control tawrakpagi Spain na Argentina bu thadokkrabanina Argentina na su island adu hauzik Argentina gi oire haina lawrami Argentina na masi masu hairami madudi island sing adu makhoigi haibadi Argentina mainland ga yamna naknabana masi naturally Argentina gi saruk ama oigedabani maramaduna masida kana amatana ayet apan pidana Falkland Island ase masa matumta Argentina gi oifam thoi haibasini maramaduna 1820 da Argentina na officially Falkland Island bu claim tauki aduga matungda maduda Argentina gi missing di yamdana settlement ama semki adumoirabasu yamna thunamak atai problem ama thoraki 1831 da American warship amana island adu gi akoibada seals hairiba samakhalase hunting tawrubaki dispute ama thoklatuna Argentina gi settlement adubu attack tawduna thukaiki madugi matungda January 1833 da British warship ama yorake British commander na Argentina gi flag adu chingthanaba order tauki aduga maduda leiba masing yamdraba Argentine authorities singbu island adu thadokna chatnaba haiki Britain amukhana Falkland Island bu control tauki matang asida hangba yabu wahangdi kari maram gi damakta Americana Falkland Island gi wari asida yaushilakibanu haibasini 18s ki angan matamda America gi masing yamlaba ships kaya ama sil haiba sasing ase hunting taunaba South Atlanta da ships adu holaga laki sil haiba samakhalasigi matu aduga thawasi yamna valuable oiba products ne aduna mase yamna profitable oiba business amani 1820 da Argentina na Falkland Island claim tawraba matungda makhoin haike island ase koshiliba samudragi ising ase aikhoigini foreign ships singna maduda seals hunting tawba natraga fishing tawba matamda aikhoigi permission hana lawgadabani hairami adumoirabasu American seals hunter mayamna Argentina gi rules sing adu mawalaramde aduga permission yauduna hunting tawki Masidagi 1831 da chayetnaba laki island adu da leiba Argentine governor Louis Burnett na American sealing ships khara phazilami aduga makhoida illegally seals hunting tawri haina maral sirami crew khara phazilami aduga makhoigi ships sing adu Argentina na lokshilami United States yamna sauki US government na marai tawki
American shipsing seize tौनबा Argentina gi karisu legal authority leite. Masidagi khoisaunaraba Americana Laman khumba oina American warship USS Lexington ado Falkland Island tamna yaushilaki. Makhoigi commander na American ship aduga sailors singbu thadoknaba demand tauki. Crew aduna Argentine settlement gi oiba military supplies, guns aduga atay facilities sing manghan takhanke. Makhoina chatkhiba mamangda mi kharasu fajitke. Argentina gi settlement adu yamna thina mang takpa haibadu oike. Madugi matungdani 1833 da chahi ama mukleiraga British warship ama yorakhiba aduga island aduda British na control amuhana tawkhibadu. Maram aduna United States na Britain bu Falkland Island capture tawbada mateng tawkhibasu nate natraga makhoyi oina lawbage try tawkhibasu nate. Makhoyi action asi American sealing ship ke dispute adugi paukhumne. Adubu masina Britain amuk hanna halaktringai mamangda Argentine settlement adubu manghan takhanki. 1833 dagi hauraga Britain na island sing ase continuously lengak sasan tawduna makhoigi thamduna laki. Adum oirabasu 1982 gi Falkland War gi matamda Argentina na island adubu occupation tawkhiba matam aduda khitang break oike. 1833 da thokiba thawdok adubu Argentina na yakide. Argentina ki thajabadi Britain na makhoi ki territory bu force tawraga illegally seize tawkhibani haina lawi. Britain na masibasu yaningdri madudi Britain na hairibadi makhoi na 1833 dagi hauraga island sing ase continuously laingaktuna lakpani haibani. Island adu dalaiba miyam adu ayambana British descent aduga makhoi na British oina lainaba hanjin choose torakpani. Aduna Britain na thamli madudi Falkland Islanders singi aningba pambadu respect tawgadabani. Decades kayama country animakna negotiations ki makhada dispute asi solve tawnaba try tawki. 1960s ki matamda United Nations na Argentina aduga Britain bu peace talks sing pangthoktuna peaceful solution ama thidoknaba encourage tawki. Meeting yamna pangthoki adubu agreement amata purakpa ngamkhide. Madugi maru eba reason adude Falkland Islanders sing aduna British oina laiba pamki. Britain na haiki madude makhoina maduda laiba miyamgi aningba apambagi mayokta island sing adu Argentina da pithokadaba natte. Britain ge territory oina adumak laigadabani haiki. Adubu Argentina na de island sing adu makhoigi national territory ge important part amani aduga makhoida return tawgadabani haina makhata na achetpa firep thamke. Site amatana makhoigi claim adu thadokpa pamdaba maramna dispute ase chahi yamna makhadum chatharami. Kon konbada 1982 da chahi chamaga yankhai muk yanadaba chayetnaba kaya lairaba matungda matam sanglaba political dispute adu Argentina aduga Britain ge marakta asengba war ama oina onke. 1982 gi haurakpa matamni Argentina da military government amana rule tawri. Madubu military junta su hainai. Country adugi leader di General Leopoldo Galtieri ni. Matamaduda Argentina na serious oiba problem sing face tawraki. Laibak aduda economy adu deep crisis ta laiki. Poche gi mamal sing wangba huraki. Miyamna financial oina struggle tawraki. Aduga unemployment su yamna wangki. Matamadumaktada military government aduna dirty war haina khangnaba matamaduda serious oiba human rights abuse tawki. Government bo oppose tawi haina thajaba maramna mi singbu apha pun tawba manghanba natraga hatpa thodokshing thoki. Masigi mahaina Argentina miyamna military government da thajaba mangki. Military junta adu yamna unpopular oiraki. Military leaders singna thajaki madudi makhoida laibak asibu punsinnaba karigumba khara tawgadaba amadi miyamna government bu amuk hanna support tawhangadaba karigumba ma darkar oire haina khalami. Makhoina Malvinas Falkland Island ase perfect opportunity ni haina khanke. Island sing adu recover tawbase Argentina miyamgi dream amani. Mase national pride ki issue mani. Aduga government na thajaki madude makhoina island sing adu British ki makhutagi mullaga amuk hana lawshinba ngamlabade miyamna celebrate tawgani aduga country ki problem sing adu kaukthokani haina thajaki.
Military leaders singna masi masu thajaki madude Britain na island singidamak fight tawgadaba nate maramdi island sing adu Britain dagi yamna lapna laiba aduga population su yamna pikpa maramna masida Argentina ki military na masi Britain na island singak selaga laiba asigi interest manglakle aduga military force na response tawgadaba nate haina Argentina na lana thajaki crisis ase 19 March 1982 da hoki Argentina ge scrap metal workers ki group amana Argentine military gi support kalorina British na control toba island ama oiriba South Georgia da thungki makhoina territory adu Argentina gi oini haina claim tawbagi khudam oina Argentina gi flag adu maduda chingthaki Britain na South Georgia se British territory ni haina khudakta protest toki adu moina mak situation adu yamna thunamak serious oirakhi 2 April 1982 da Argentine Armed Forces na Falkland Island da full-scale invasion aman landana ba launch toki. Matamadu da British Royal Marines 80 muk khaktana island adu da station tawduna laiki. British force adu Argentina na landarakpa adu thingna ba yamna pikre. Aduga Argentina na island adu control thuna toki. Mathangi numit 3 April 1982 da Argentine force na South Georgia su occupy toki. Argentine military government na thazarami madude Britain na complain tawgani diplomatically protest tawgani aduga negotiation sing horakani haina adubu makhoina serious oiba mistake ama tawki occupation adu accept tawbagi mahuta British Prime Minister Margaret Thatcher na achetpa warep ma lawki madude Falkland Island ase aikhoigini amuk hanna mullaga lawgani haina yamna sauna haiki numit kharagi matungda Britain na World War II gi matungdagi khwaidagi chawba naval task forces singi manungda amma assemble tawki ship chamadagi hena South Atlantic Ocean da nearly 13 kilometers lapa mafam asida ship mayam aduga holaga lakhi mase modern history da khwaidagi sangba military deployment singi manungda amani maduda aircraft carriers warships troop ships support vessels aduga famous oiba passenger ship Queen Elizabeth II su yauke madubu soldiers sing transport taunaba government service ta lauke Britain na South Atlantic ta nuclear power submarine amasu thake matamadumakta da United Nations Security Council na Argentina na island adudagi makhogi forces sing khudakta withdraw taunaba demand tauba resolution ama pass tauke adumoinamak Argentina na thadu ohaiba yakide matamadu da diplomacy fail oiki aduga country animak full scale war gi lamgida laiki Argentina na Falkland Island capture tawraku matungda Britain na madubu amuk hanan lawnaba yamna aruba military campaign ama launch tawki lanthengna si Britain dagi kilometers lising kaya lapna thoki masi modern history da khwaidagi sangba overseas military operations singi manungda ama oiki ihan hana British na 25 April 1982 da laki matamadu da British forces na South Georgia island bu Argentina dagi recapture tawki adumoinamak warase numit kharanigi matungda hena sathiraki 2nd May 1982 da British nuclear power submarine HMS Conqueror na Argentine cruiser ARA General Belgrano bu attack tawduna isingda luphanke ship adu Britain war exclusion zone haina declare tawkiba area dugi mapanda leki masi attack asibu yamna controversial ohenki ship adu lupkiba matamda Argentina gi sailors ahunga kunga humdoina makhogi punsi mangki masi yamna chawba tragedy amani maramdi apunba Falkland war gi manungda Argentina gi military gi asiba masing tangkhai amadi single attack asidagi oiki General Belgrano mangkiba matungda Argentine Navy na hena Jackson ba hawraki makhogi warship singi manungda saruk ayambade lal loira fawba port laiki maramdi makhoina British submarines na attack tawrakpa kirami Argentine Navy na masing hanthana leirabasu Argentina gi Air Force na akanbe attack tawrami Argentine fighter aircraft singna Argentine mainland dagi British Critpo attack taunaba paikhalake makhoina sakti leiraba bomb sing thadaraki aduga British warship singda exocet
anti-ship missiles mai chakhanki. Attack sing asina sathina mang takpa haibadu oihanki. Tungan ba British ships ising the lupki sathina mangata thoki maduda destroyer HMS Sheffield su yauki. Madugi ships luphan kibaduna Britain bu thamoi kaihanki. May 1982 gi loirakpa duwaida British troops na finally East Falkland gi San Carlos haina kauba mafamda thunglaki. Mafam adudagi British landmi singna island adu land thoktuna capital Stanley gi maikaida lakki. Mafam adudagi British landmi singna island adu land thoktuna capital Stanley gi maikaida lakki. Kangfalda land thengnabasi yamna aruba haibadu oiki. Argentina naha oriba landmi sing yamna thongna fana land thengnaki. Adumoinamak makhoi supplies watpa yamna ingbu weather oiba chana thaknabagi awatpa laikhiba duga weak leadership na maram oiduna awaba kayama mayoknaki. British forces sing de ayambana fajana train tawraba professional soldier na sembani. Tapna mafumaduda British na capture tawraki aduga Stanley da hena nakshina move tawraki. Mamai thangda 14 June 1982 da Stanley da leiba Argentine commander na British forces da surrender tauki. Numit humpuga taraga marini fight taukiba matungda Falkland War asi loishinki. War asina site animakta yamna chawna amangata thohanki. Argentina gi military personnel chatrukka nifuga mapan muksiki. Britain gi su military personnel chaniga yankhiga manga muksiki. Maduda natana Falkland Island da leiba civilians ahumsu makhogi punsi mangki. Surrender gi matungda Britain na Argentina gi landmi lising taraga mathoi hena prisoner of war oina capture tauki. Adumoinamak war loiraba matungda makhoi pumnamak amuk release tauki. Aduga yumda hanba yahanki. 14 June 1982 da war ase loirapu matamda Argentina na maithiba nangki. Argentina gi miyam singi oinadi maithiba sina thamoi kaiba thaudok amani. War asida family kayagi makhoigi machanupa manaunupa aduga mapuroiba sing mangki. Country asina Malvinas Falkland Island bu amuk hanna puraknaba asa tauki. Adubu madugi mahutta yamna maithiba manangki. War asi thoktrine gi mamangda Argentina bu lead taukiba General Leopoldo Galtieri gi military government ase asa kaiki. Military leaders in Falkland Island bu Britain gi makutigi laushin bangamlabade miyamna government bu amuk hana support tawrakani haina thajake. Victory asina Argentina gi economic problems aduga dirty war gi matamda tawkiba human rights abuse singdagi mipung khudimak wakhan bu distract tawgani haina makhoina asa tawki. Adum oinamak madugi opposite ta thoki. Argentina na war da mai thirakpa matamda laibak adugi miyoi million kaya saungaraki. Makhoina khanglaki madudi military government na ngamnare khangna war ama hautuna yamna chawba mistake ama tawre haiba. Miyamna lambida protest tawba hawraki aduga military leaders singna resign tawnaba madi ordinary citizens singda power hannaba demand tawraki. Military government na Argentina gi mipung khudingmaki thajaba pumba manghanki. Chahi amagi matungda 1983 da military rule loishinki. Aduga Argentina da free democratic elections pangthoki. Matamadudagi Argentina si democratic country ama oina lairi. Adum oinamak wafam amade kadawnungda hongde. Ngasi fawbasu Argentina na officially claim tawi madudi Falkland Island masibu Argentina na Islas Malvinas haina kauni masi Argentina gi sarukni haina claim tawri. Argentina gi government khudingmak political party karigumba oirabasu claim asibu support loina tawi. Aduga alina se nongma numit amadi soidina peaceful negotiations ki makhada Argentina gi sovereignty da halakadabani haina jetna thajaba thamle. Aduga Britain gi onadi result adu Argentina dagi tonganki. Successful oiba military operation asina British ki miyoi kaya bu yamna proud feel tawhanki. Prime Minister Margaret Thatcher na Atlantic Ocean gi 13,000 kilometers lom thap lapa mafamda island sing adu amuk hana lawnaba naval task force ama thabagi yamna difficult oiba decision adu lauke. British forces na war adu ngamlakpa matamda mipung khudimak na mahaki strong leadership aduga determination bu yamna thagatnaki.
War asi thoktrungai mamangda Britain economic difficulties sing face tawba maramna Margaret Thatcher ki government adu unpopular oina laikhi. Adubu victory asigi matungda mahaki popularity adu sathina hengalakhi. British miyamna thazaki madude British territory surrender tawba khak yade haina mahakna thongna utke. Masina mahak amadi mahaki political party bu 1983 gi general election da large margin da ngamhanbada mateng pangki. Britain na important oiba military relation amasu tamki. Government na khanglaki madude Falkland Island ase Britain dagi yamna thapna leibagi maramna vulnerable oire. Amukhanna landahanba se thokhandana ba Britain na island sing adu da makhoi military presence yamna kanna mapangan kanba ohenki. Makhoina island aduda masing yamlaba military bases sing saki. Airports aduga ports sing improve tawki. Station tawriba lanmi sing masing hengat hanki. Aduga island adu ngak senaba modern fighter aircraft amade naval forces sing ready oina thamki. Ngasi fawbusu Britain na Falkland Island da permanent military force ama maintain tawri. South Atlantic Ocean da Argentina dagi 500 kilometers long east leba Falkland Island ase ngasidi British overseas territory ama oina yamna santi da leiri. Apunda population chaurakna 3,500 lomni. Capital na Stanley ni. Economy di fishing, tourism aduga sheep farming ni. Island ase Argentina ga yamna nakna ba oirabasu masi chahi century anirom Britain na govern tawduna lakle. Britain na Falkland Island control amuk hanna tawki. Aduga amana football na kari maram gidamak emotional oiribano. Country ani asigi oinadi football ase sport khakki natana Argentina amadi England ga unaba matamda Argentina macha kayana Falkland War bu ningsingi. English fan kayana su conflict adu ningsingi. Masigi khwaidagi famous oiba example amadi 1986 ki FIFA World Cup da ubu phangki. War adu loiraba chahi mari khakki matungda Maduda Diego Maradona na goal ani score tawki. Controversial oiba hand of God goal spectacular oiba goal of the century Argentina na England bu 2-1 da defeat tawki. Argentina miyamgi oinade masi symbolic remains amani haina feel tawki. English fan kayagi oinade masi football gi khwaidagi painful oiba defeat singi manungda ama oike. Nation animaki oinadi war ase makhogi history aduga national identity gi important oiba part ama oire. Argentina gi oina Malvinas Falkland Island ase makhoina thajai madude island sing ase makhogi country gi part ni aduga 1833 da Britain na laukibani. Masigi maramna Malvinas ase national pride ki powerful symbol ama oire aduga Argentina na makhogi territory ni haina lauriba sibu amuk hana recover tawgadabani haina thajai. Argentinian kayana isu sibu colonialism gi against chathaba struggle amagi part oina su ui. Maramdi European country amana South America ga naknaba territory bu control tawri haina makhoina thajai. Britain gi oina di mipung khuding makna thajai madude warasi island adu da laiba miyambu protect tawnaba lan thengna bani maramdi makhoina British oina laiba pangki. Makhoina masi Britain na makhoigi citizens territory aduga miyambu makhoigi future decide tawbagi right lai haiba principle adu defend tawbagi proof ni haina ui. Ngasi fawbasu Britain da miyamna victory asibu country asigi modern history da important oiba moment ama oina lawe. Adumoinamak masna Argentina amadi Britain bu everyday life da Yeknaba ni haibadi natte. Ngasidi country ani asigi diplomatic relations lay. Makoina trade tawnay tourist singa country ani asigi marakta travel tawnay aduga nation animaki mi singa amana amagi country da visit tawba study tawba duga thabak tawba chatnay. Mawong kayada makoigi relations ase normal ni. Adubu ngasisu strong emotions semliba isu amadi lehore. Madudi Falkland Island ase kanagi oigadabanu haiba question aseni. Sovereignty gi disagreement ase solve oiba laikibana masi country animaki oina sensitive political issue ama oina lehore. Aduna Argentina amadi England gi marakta sanaba football match singna ordinary match tagi hena emotional oibani. Fan kayagi oina di game sing ase football khaktagi nate masina history
national pride aduga Falkland War gi memories sing amuk hanna ningsinghalli. Masi 2026 ke FIFA World Cup semi final da Argentina amadi England ga sanaba matamda uba phangki. Argentina na match adu ngamlabada Argentine player kharana banner ama paiduna celebrate tawki. Maduda Las Malvinas San Argentinas haiba wahi ase iki. Masigi athadi the Malvinas are Argentine haini. Argentina gi miyam gi oinadi banner adu makhoi gi country na island adu da claim tawrakpa sibu utpa patriotic message amani adubu England gi miyam di mase different oina uke. Makhoi na thazaki madudi banner aduna international football tournament da political dispute ama purakhi aduga war gi painful memories sing amuk hana hongdoki.